Akashvani Imphal, Hojik Manipuri da Pau Tavirasi. Akashvani Imphal Nayani Devi na pau pajari ahanbada maru oiba pau Pradhanmantri Narendra Modi na hairi ima amasung ima lol ani asina punchigi yumfambu chetlalli amadi punchinung sanghalli mahakna hai lol na khunai asigi jan alon chatki hanadagi leiramlaba phajaraba machatpu hena masak thokanbagi thodang lauri Manipur Vidhan Sabha Mikhalgi ahanba tangka ki vote heng thadanaba sem saba loire Polling personnel sing magi thabak mapam singda chatnaba hokre amasung Uttar Pradesh Vidhan Sabha Mikhalgi ngasi vote thadanariba manga suba tangkakta ngayaki mamang phawbada chada tara rongi jangda vote thadanakre Laibak asida Omicron variant lakpadagi COVID-19 gi anopa case hengalakliba si hiyanglaga ikhoi punamangna cheksin mina si chahi tara manga dagi tara nipan phawgi manungda leiba angangsing yauna vaccine kapa yaraba miyoi singna athuba matamda vaccine gi dose suna kapthokpiyo amasung atopa miyoi singbu vaccine kapada mateng pangbiyo laichat asidagi ngakthoknaba face mask supiyo phutaruki social distancing thambiyo maimit singna tathokpiyo khutsa singna hambiyo COVID-19 ga mari lainaba ipau singi dama National Helpline number sing 011-2397-8046 amasung 1075 ta aduga Manipur gi helpline number 0385-2411-668 amasung 1800-345-3818 ta phone tawbiyo Hojik mapung oiba pau Pradhanmantri Narendra Modi na hairi ima amasung ima lol ani asina punchigi yumfambu chetlalli amadi punchinung sanghalli hojik ehaki mamangda Kazbani gi thongda sandokhiba man ki bat thoramda Pradhanmantri na hai akhang ahe singna imalol haiba wahai asi kadai degi horakbano haibane jingbagi academic input bibi bayai ai haki oinadi imalol haibasi aikhoigi imana aikhoigi punchibu sengbat sagat pirak liba asigumna aikhoigi punchibu sembiribani Pradhanmantri na hai aikhoina aikhoigi imabu thadokpa ngamdabagum imalol busu thadokpa ngamloi मेरे प्यारे देशवासियों अभी कुछ दिन पहले ही हमने मातृभाषा दिवस मनाया जो विद्वान लोग हैं वो मातृभाषा शब्द कहां से आया इसकी उत्पत्ति कैसे हुई इसे लेकर बहुत एकेडमिक इनपुट दे सकते हैं मैं तो मातृभाषा के लिए यही कहूंगा कि जैसे हमारे जीवन को हमारी माँ गढ़ती है वैसे ही मातृभाषा भी हमारे जीवन को गढ़ती है माँ और मातृभाषा दोनों मिलकर जीवन की फाउंडेशन को मजबूत बनाते हैं चिरंजीव बनाते हैं जैसे हम अपनी माँ को नहीं छोड़ सकते वैसे ही अपनी मातृभाषा को भी नहीं छोड़ सकते Pradhanmantri na hai ningdamlaba zahi humphura manga suraba phawada mioi kharadi masagi lol phije chakchabu lumna lobada ninghanaba pungnari ima lolbo aikhoina yamna chauthokjana ngangadabani Sri Modi na hai Bharat asi lolgi matangdadi asuki matik inak khulli sangdamnanaba leiroi mahangna hai zahi kayagi mamangdagi aikhoigi lol singna amana madagi tamnaduna masabu hena chawkhat handuna lakli mahangna hai lolna khunai asigi chatna lonchatki hanadagi leiramlaba Jarba machatbu henama sak thokhanbagi thodang su lauri Pradhanmantri na mahaki pukningi wa phongdokpa duda Bharat ki murti kala gi isai nongmai gi yauna tongan ba cultural heritage gi wapham gya supanki malim gi nupi gi numit ki matangda palladuna Pradhanmantri na hai nupa amasung nupi da khenaba thamdana luhonggi chahi mananaba kanna khonari lam khuding makta nupi singna saruk yaba hengalakli Sri Modi na hai beti bachao beti parao mai pakpada ngasi sex ratio ki chang chana leire Pradhanmantri na National Science Day amadi corona gi lanjangda Bharat ki baigyanik singna lauriba thodang palladuna baigyanik singbu thagatuna tawbilmal khangba utkhi yausang kumai vocal for local haiba wakhalon ga loinana harau tayamna pangtok je haina Pradhanmantri na appeal tawkhi tabiriba pawasi Akashvani Imphal dagini
Manipur Vidhan Sabha Mikhalge Ahanba Tangkaki Bot Hayeng Tadanaba Sim Saba Loide, Ayuk Pung Taretagin Until Pungmari Pawa Bot Tadanagani, Tangkak Asida Jila Taruki Vidhan Sabha Kendra Kuntrani Panda, Puna Botar Laktaran Toili Sinkuni Toy Chatera Umdoina, Nupi Mirep Tara Mangayauna Puna Mirep Samo Humpudra Umdogi, Mikhalgi Marabak Lepani, Hayeng Bot Hadanaga Doriba Si Santi Oina Chumna, Amazon Ning Tamna Bot, Tadabangam Hanaba, Ngaxen Bagit Horang Matik Jana Locale, Tangkak Asigi Oina Puna Polling Station Lising Machate Taranipan Hangdokle, Maduda Puna Polling Personnel, Lising Mapan Lomna Matau Togani, Vidhan Sabha Gendra Ahum, Wangkai, Singjamay Amasung Surachanpurda, Nupi Ngaktana Polling Station Singdam Matau Togani, Polling Station Kuding Makta EVM Sijanagini, Webcast Togani, Amasung video recording Togani, Polling personnel sing asinung dawaram pawada magi polling station sing da tungnaragani. Manung hunjinba masung athapam mapam singi oinadi polling personnel sing hanana khongsan kre. Anakwam mapam singi chatna naba jila gi deputy commissioner singi office complex da thorang taunari kharana chatnaba hokre. Churachanpur Jilagi Oinadi Vidhan Sabha Kendra Taruk Makta Mikhalgi Mathau Togadaba polling personnel sing amasung security ki miyo sing khongsan kre. Ahan batang kaki Mikhal asida BJP na sit kuntrani pan maktada, Congress na sit kuntra mangada, JDU na sit kunipanda, amasung NPP na sit kuntareta, Mirep Thagali, Shiv Sena na sit tareta, RPI amasung NCP na sit tarukta, LJP na auhum, KPA amasung KNN na sit ani-anida, aduga CPI na sit amada Mirep Thagali, Independent Mirep Taranipan su lambating naba sida yauri. Kendra Kuntrani Pan Sigi Manungda Kendra Ahum, Hangang Nambol Amasung Tangada Mirep Ani-Anina, Haktengana Lambat Tengnari, Kendra Mapanda Mirep Ahum, Atopa Kendra Mapanda Mirep Mari, Kendra Tariatana Mirep Manga, Kendra Maridana Mirep Taruk, Kendra Ahumda Mirep Tariat, Amasung Atopa Kendra Ahumda, Kwaidegi Yamna Mirep Nipan, Lambat Tengnari, Apunba Sit Kuntrani Pan Asigi Manungda, Sedul Kaski Rizab Sit Amasung, Sedul Tribe Ki Rizab Sit Nipan Yauri. Ahan batang kaki Mikhal asida Mirep Oiriba Saknaibe Singi Manungda, Mukhyamantri Nongthombam Biren Singh, Upa Mukhyamantri Yumnam Joykumar, Amasung Manipur Vidhan Sabha ge Adaksa Yumnam Khemchan Amadi, Atai Mantri Amasung Sitting MLA Kaya Yauri. Marak sida March Manga da Botada Nagadoriba Nizubatang kaki Mikhal gi Bhot Khombagi Thabak, Khamteng na Kalle, Tongan ba Rajniti Dol Singilu Jangba Sing Sinduna, Makhoi gi Mirep ki Damak Bhot Khomdari, Miyam gi meeting, rally, road show, amasung yumda amadi khulda changduna vote khombana mapung oibe saktam oiri ani suba tangkak asida jila taragi Vidhan Sabha Kendra kunithoi da post hadanagani tangkak asigi onya nupi ani amasung independent taran thoi yauna punna Mirep marphudrani thoina lambat thengnari. Tangkak Tariat Thokna Vidhan Sabha Mikhal Pangthokliba Uttar Pradesh tang asi manga suba tangkaki boh hadanari ayuk pung tariata boh hadanaba auki nung Tilpung Taruk Pauba Tadanagani, Ayupung Taramathoi Pawada Chada Tararungi Changda Bot Tadanakre, Tangkak Asiko in a Jila Tarani Togi Vidhan Sabha Kendra Humpumatoida Bot Tadanari, Jila Sing Adudi, Sravasti, Baharets, Barabanki, Ajodhya Amethi, Raibareli, Sultanpur, Gonda, Pratapgarh, Kausambi, Prayagraj, Amasung, Chitrakotni, Nupi Marphudra Yauna Punna Mirep, Chatuk Marphudra Doina Lambat Thengnari. Aroibada Maruiba Pau Amohana, Pradhan Mantri Narendra Modi na Hairi, Ima Amasung Ima Lol Ani Asina Punchigi Umpambu Chetali Amadi Punchinung Sanghali, Mahangna Hai, Lol na Kunai Asigitan and Lonchaki, Hanadagi Lairam Laba, Pajaraba Machatpu, Henamasak to Anbagi Taudang Laudi. Manipur Vidhan Sabha Mikhalge Ahan Batangka ki Bhot Hayeng Tadanaba Sem Sabha Loire, polling personnel sing Magi Tabak Mapam Singda Chatnaba Hokre, Amasung, Uttar Pradesh Vidhan Sabha Mikhalgi Asi Bhot Tadanariba, Manga Subat Tangkakta, Ngay Haki Mamang Pawada Zada Tararungi Changda Bhot Tadanakre, Paulo Jare.